ꯃꯌꯥꯝ ꯗꯗꯥꯅꯦ ꯑꯩꯅꯦ ꯆꯥꯊꯣꯏꯕꯅꯦ ꯑꯗꯨꯗꯤ ꯃꯣꯃꯣ ꯂꯩꯕ ꯆꯠꯆꯔꯤ ꯃꯌꯥꯝꯅ ꯍꯥꯎꯋꯦ ꯍꯥꯎꯋꯦꯅ ꯍꯥꯏꯅꯕꯗ ꯇꯦꯁ ꯑꯃꯇꯪ ꯇꯧꯒꯦꯅ ꯇꯧꯕꯅꯦ ꯑꯩꯗꯤ ꯑꯃꯐꯥꯎ ꯆꯥꯖꯗ꯭ꯔꯤ ꯆꯥꯊꯣꯏꯕꯗꯨ ꯌꯦꯡꯉꯣ ꯌꯥꯝꯅ ꯍꯥꯎꯋꯦ ꯍꯥꯎꯋꯦꯅ ꯍꯥꯏꯅꯕꯗꯣ ꯉꯁꯤ ꯑꯩ ꯆꯥꯖꯔꯛꯑꯒꯦ ꯑꯗꯨꯒ ꯑꯩ ꯍꯥꯎꯋꯤ ꯅꯠꯇ꯭ꯔꯥ ꯍꯥꯎꯇꯦꯗꯣ ꯑꯩ ꯍꯥꯏꯖꯔꯛꯀꯦ ꯍꯥꯎꯋꯦ ꯌꯥꯝ ꯍꯥꯎꯋꯦ ꯁꯨꯞꯁꯤꯁꯨ ꯌꯥꯝ ꯍꯥꯎꯋꯦ ꯁꯨꯞ hào như là mấy anh không đi gì năm hào rồi anh thì gian một tí cái xay nói xào ra không được được anh riêng thật ra kìa anh tao bật nó xào vậy không phải về cái tên anh mòn xa lần nữa em cũng xào bật tôm ba liền
ꯆꯥꯕꯗ ꯌꯥꯝ ꯐꯨꯟꯒꯜꯂꯦ ꯑꯩꯁꯦ ꯑꯗꯨꯏꯅꯦ ꯆꯥꯕ ꯊꯛꯑꯦ ꯍꯥꯎꯋꯦ ꯂꯣꯏꯔꯦ ꯃꯌꯥꯝ ꯑꯩꯒꯤ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜꯁꯦ ꯑꯅꯧꯕꯅꯦ ꯑꯗꯨꯅ ꯑꯩ ꯀꯌꯥ ꯍꯩꯖꯗ꯭ꯔꯤ ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯅ ꯁꯦꯝꯖꯕꯅꯦ ꯑꯗꯣ ꯑꯩꯅꯁꯨ ꯌꯥꯝꯅ ꯄꯥꯝꯖꯕ ꯑꯗꯨꯒꯤ ꯁꯦꯝꯖꯕꯅꯦ ꯑꯗꯣ ꯃꯌꯥꯝ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯛꯑꯣ ꯑꯃꯁꯨꯡ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯛꯑꯣ ꯃꯇꯨꯡꯗꯁꯨ ꯁꯤꯒꯤ ꯍꯦꯟꯅ ꯐꯖꯅꯕ ꯍꯣꯠꯅꯖꯔꯛꯀꯦ ꯃꯌꯥꯝ ꯃꯊꯪ ꯆꯥꯕꯒꯤ ꯚꯤꯗꯤꯑꯣꯗ ꯑꯣꯏꯔꯁꯨ ꯊꯦꯡꯅꯔꯁꯤ